Maitai amasung kuki furuki marakta lairiba thajanadabagi issue asi kokhanaba center na hotnari Lok Sabha Mikhal hek loibaga ahenba meetyeng changduna center na hotnariba sing hena khumang sausil halagani haina Union Home Minister Amit Shah na phongdokhre PTI da piba interview amaga mari lenana Union Home Minister Amit Shah na hai Manipur da mamang sahi gi May 3 dagi thokleba irang asi riot natraga terrorism gi issue nate irang asi ethnic violence gi issue ni irang asi shakti ka hena sijanaduna loisinba yaroi magna hai Karigumba phongdokhre wari watai shanaba wat hoba amasung thajanaba mangkhibadagi Manipur gi irang asi thokibani adubu irang asi loisindaba yadaba amadi matam sangadaba thabakni center na irang asi loisinaba hotnabada Lok Sabha election laikibana khongthang khara tapthakibani haiki Union Home Minister na makha taraduna furup anigi lusingba singna makhoi gi furup ki amadi political interest wa ngang dun leiri adubu Mikhal gi board masing thiba loiraba matungdadi center na akanba meetyeng changduna thabak tawduna irang asi loisingani amadi makha tana Manipur da makha tana irang thoklaroi haibagi thajaba lei haiki ningsingba yai thokleba irang asida miyoi sani gi mathakta leikhidaba loinana miyoi listing humphuro mayum makai thadoktuna lanjena khibani